Akaswani Imphal, Wahengbam Washington na pau pajari, ahanbada maroiba pau. Guwahati High Court ki hanagi Chief Justice Ajoy Lambana lusingba kangbu amana Manipur ki hingsa ki thodok thijilagani. Sugnu gi Nazaret kem tawduna misamda nongmai kapsinba amadi yummai thakiba kukila lobasing ngasi Raija Police ki commando singna takthokre. Works Mantri Govindas Konthau Jamna lusingba kangbuna Bisnupur jila da koina chatuna ngakselmgi thabak chathari. MPCC na MLA Lanjit ki yum yauna yum kaya mai thaki babu yaning da phongdokre sarkar da ahianba security ki thorang tongnaba taksili amasung Odisha da railgari thengjinabagi thodok kendra ki rail mantri Ashwini Vaishnav amadi Dharmendra Pradhan na yangsinkhre. Manipurda mamang thagi ahumdagi horakhiba hingsagi thodoksinda miyoi kayagi punsi amadi lanthum amangata thokhiba thodokki matangda thijinaba Guwahati High Court ke hanagi Chief Justice Ajoy Lambana lusingba miyoi ahumna saba committee ama semle Kendra ki Griha Mantralayana thokpa cherol amana hai committee asida thabaktagi potharaba IAS officer Himanshu Shekhar Das amasung thabaktagi potharaba IPS officer Aloka Prabhakar member oina yauri committee asina me ahumdagi horakhiba hingsagi thodok asigi horakpham amadi matau karamna pak sanna sandokhiba mari leinaba authority na hingsa asibu laksinaba honabada matik chaba thabak thoram laukhatkidabra Laingak sasan ki maikai dagi hingsa ki thodok sing laksin bada matam chana thabak paikhat khidabra haibina singbagi matangda ticket kani Imphal da committee asina thijinbagi thabak chatharinge manungda kanagumba miyoi natraga lupsingna makhoi bo mot amadi wakat na chingba pisinba yagani hairi committee ki report kendra sarkar da tha taruk phawgi manung athuba matamda pisinaba honagadabani so hairi Marakasida Rajapal Anusha Uike Nangasi Raj Bhavanda Mukhyamantri Nongthombam Biren Singh amasung Chief Secretary Binit Joshi ga loinana Raija sida hojik oiriba Shanti Raksha gi phibam gi matang da khanakre Unaba aduda Kendra gi Griha Mantri na Raija sida lakpada phongdok lamba Peace Committee semba gi matang da su khanaki National People's Party NPP gi National Vice President amasung hanagi Upamukhyamantri Y Joy Kumar na lusingba dol gi mihut kangbu amana sungasi Rajapal ga unaduna Raija sigi miyam gi punsi amadi lanthum kannaba darkar laiba security thorang paikhat pina bataksin ki Sugnu Sero area da misamda nongmai kapsin bamadi yummai thabagi thabak tawrambani haiba kukila lobasing ngasi Raija Police ki commando na takthokre Kukila lobani singnaba singaduna lotuna lairamba Nazaret khul yauna manak nakpada leba khul taret lomdagi la loba singadu commando na takthokhi thodok adu da khulai paiba la loba khara siramgani haina thajanari makhataba khupapau ngairi Security personnel singna kukila loba ni singnaba singadu takthokraba matungda khoisaunaraba miyam horaktuna khul singadu da leiba yum kaya mai thakre hairi amaromda haukiba me kunipanda Kukila Hobani Singnaba Miyoi Singna Sugnu ki Nazareta Yummai Thakiba Duda Mai Kanbasang Kiba Miyoi Ama Tiba Kangdana Lakiba Du Ngasi Pangbangamle Miyoi Adugi Peganda Nomaina Panduna Nazaret ki Uku Amagi Manungda Lairambani Hairi Sugnu Awang Pangalaikai Degi Miyoi Adu Umathial PIC da Laikan Naraba Matungda Makata na Layang Nabagidamak Imphal gi Hospital Amada Pukre Imphal West ki manung chanba phayeng ganaknaba mafam amada kukila lobani singnaba singa nongmai kapnabada misam khara chu asok apan nangle hairi la loba singa dugi maikei dasu asiana yauramba yai hairi tha sigi anida phayeng gi mafam amada kukila lobani singnaba singna nongmai kapsilakpada laikhidraba Laithangbam Noren gi asiba hakchang ngasi rims ki moktagi masagi mayumda puthaduna aroiba mathau mangam pangthokre ma ki asiba hakchang porakpagi lambida rims ket mamangdagi hauraga khwairamban kaithel manung yauna mafam kayada miyamna human chain semki aduga mahaki mafamda lai katunai kai khumnaba utkhi Amaramda Sugnu amdi Sero gi miyamna hojik thokliba irang asi laksinaba hairiba mafam singasida Raija ki police force natraga BSF kangbu khaktamak thajin bira u haina mari leinaba singi pungning singsilli nakal lamaramda Imphal
Imphal lomdagi National Highway number 2 da lakpa Assam Rifles ki kangbu ama koirengaida miyamna thatuna salhan kide hairi Konthokjam Kendragi manung channa laiba Bamdiar apunba nupi lupna sinduna Bamdiar phamkiba wakat mifam amana tongan ba warep kaya logduna memorandum ama IPR Mantri Dr. Sapam Ranjan Dapisin Khre Sri Sapam Ranjan na Konthokjam Kendragi manung channa laiba Kamong Sasilok Moidangpo Khunau amadi Ngairangbam ki khunjat singa lamdam sigi tangtu laita da phibam asigi matang da su wa khana khre hairi Sexil Thorang oina State Force amadi Central Force sing matik chana thamduna pamdaba thokdok thoktana ba sapchaba thabak lokhali haina miyam gi pukning phathakhibaga loina santi oina leimina na basu mangna haiki Raija sida haujik thokliba wathok asiga mari leinana thangmaiban kendrigi miyamda asokapan yaurakpa matamda ana layengi thabakta changba senthong kudingma puthokani haina Manipur Bidhan Sabha Sadasya Khumukcham Joy Krishna lauthokre Kuyathongda leiba MLA asigi yumda pangthokkiba pawgi mifam amada Sri Joy Krishna hai Manipurda tha ama hena tangdu leita daba phibamda leirakpana asokapan amadi asiana kaya amasu yaure masida private hospital singnasu leibak kini khalaga asokapan sing lemna layang binaba mahakna hairi Hoji tholiba wathokse matamgi matungina karidagi tholakhibano kanadagi tholakhibano kamaina horakhibano ise asengbada khangkhangna da ngatani aduna khoina yam cheksinna khoi hoji leiri singse khoi setwada ka lei aduga honorable MLA sing mayamsi akhoi je hoji tangai fadana akhoi fil kumaga masi akhoi loi mak chatna akhoi masi je tongnabu matam oire Kaksing Jila gi Serauda Leiba MLA ke Ranjit ke yum haukiba hingda khulai matik chana paiba kuki militant singna mai tharamle double engine gi sarkar na miyam gi punsi amasung lanthum ngak semna ngamdaba si sarkar leiba gi wahan thok leitre haina sugnu kendra gi MLA ke Ranjit na penda ba phongdokli double engine BJP government sector su gi koi state su hai sector na lumna lawde State government ki yam chao na soiba law and order management haitaba totally fail over the tholak report aba thing na soiba government si achoba failure ni amisa la age di koi no si khara ingadra na khadu iban ngara midnight da ai sagi serau da yum ba ukiya da gam detention na yum bai thado me no mai kaya caption ne position no mai kap na gi power dum tawre aduna law and order ki na traga sigum ba kai no si lady state government na kai do da sumam ngamro ha dai Manipur Pradesh Congress Committee MPCC ki President K. Meghachandrana hairi mari leinabasingna matam chana security force thadabadagi MLA Ranjit ki yum yauna miyam gi yum kaya mai thabagi thokdok thokhibani Imphal ki Congress Bhavan paktok papawgi mifam amda Sri Meghachandrana hai Griha Mantri Amit Shah laklamlaba matung Raija sida tangdu leitaba porakpagi mahuta Irang thokpagi sang nongma gi hengalakli Raija Sarkar nasu command leibaga pangkhak oire mahangna hai Internal Agency Unified Command leirabasu Raija ki Security Force ka Central Force ki kangbuga pau phauna duna punna thabak tawminabagi mawong uba phangdri masina miyamda hena samamnabag phauhanbagi machak oire hainasu mahangna haiki tabiriba pawasi Akashvani Imphal dagini Raija Sarkar gi Works Mantri Govindas Konthokjamna lusingba MLA manga gi kangbu amana handaki irang asina sokhalaba Bishnupur jila gi manung chanba mafam singda ngarang degi ahing yarektuna haujik oiriba phibam yangchilli MLA singatuda Karam Shyam T.I. Santi S. Premchandra amadi T. Robindro yauri makoina Napat Tanjeng Moirang amadi jila asigi mafam kayada hangliba relief camp singda suchatuna lanjen narakhiba miyam adubu pungning sontadana ba wari sanaki ngasisu jila asigi irang thokanba mafam singda MLA sing asi yarektuna phibam yangchingani hairi hiram asiga mari lainana MLA Karam Shyam nai khogi pawmida hai sarkar amadi miyam gi maikaidagi kuki khulai paiba singna misam miyam da nongmai kapsinba yummai thabagi thawong sing toknaba apil tawrabasu makha tana hingsa gi thabak sing chatharakpadagi miyam gi mihut singna thokdok thokpham singda chatuna yangchinba haurakpani Irangi phibam athuba matamda laksinba ngamnaba sarkarna kanna honari hainasu mahangna haiki paudam ama
Narangdagi Sri Govindas Kontojam PWD Minister Singuna Kupu Masaduna Tangian Napana Single Yaga Single Relief Amadi Chokpan Ravajum Sing Yang Simbagi Tabak Satari Masing Batanga Sri Govindas Nasum High. Imagine Apamati Langanga with the River Outpost full-fledged police station oiragadi area coverage si khara hena leiragadi makhoi si yamna hena safe oina leibang ngani amuga hena khanjillaga aduga yamna kanna prajana mafam kudingmaktagi demand tawwa su asi yamna thu matamda withdraw tawnabagi akanna pawta ama mayamdana kanna takpida imasi honorable chief minister da amasung ministry of home affairs sa pongdongnaba yam kanna khonajari Yamda Santi Oina Lainaba Amit Shahina Pibiramba Potaxi Induna Sapagi Tangai Federally Agaswani Fagi Pawidamak Morangagi RK Manipur Sana. Imphal East, Imphal West, Thawbal, Bishnupur, amasung Kaksing Jilada, hayang ayuk pung mga dagi numidang wayang pung mga pawa curfew komtokani. Adumaynamak Kaksing Jilagi manung sanba Seraw Sugnu amadi wapok pi oinadi curfew do komtok palaite. Raija sigi tongan mambapam kayada hangliba relief camp singda tengbang pibagi thabak leptana sathari all Maitais Medicos Union Mitsna amasung MLA Y Rajesh Yamna Sinduna Langmaidon Higher Secondary School da hangliba relief camp ta lemna layang bagi camp sathakre handaki irang asida sopan nanglaba miyam da mateng pangna bagi damak Ramlal Pal School gi lising amapan marpudani toy base association nasu ngasi Imphal gi rimsta idan tawbagi camp pa pangtokre Relief Committee Janimsta Mamang Thagi Ahumdagi Ngarang Pawuda Punna Asok Pamioi Sani ni Putaret Layang Kre Masida Punna Lupa Lak Ahum Lising Yang Hena Changki Haina Committee gi Chero Lamana Hairi Sagolban Salam Laikai Apun Banupi Lupna Laikai Asigi Yumthong Kudingdagi Angam Bateng Bangaloinana Ngasi Sugnuda Kulai Paibala Lawa Singa Kutokna Bada Saruk Yariba Security Personnel Singda Tengbang Oina Pikre Zana Tangnaba Parts 8 Pirol Amadi Atai Sangdaba Yadaba Polam Singsu Tengbang Oina Piki Medical line da tamgada ba mahiro singkhan bagi National Testing Agency NTA na lauba National Eligibility Cum Entrance Test NET UG parikya Raija sigi oina tha sigi taruk leibak pokpa nimita pangthoklagani parikya sigi damak Imphal West Imphal East Jila Adida Punna Center kunithoi hangdokli Raija sida handak thokliba iranga mari leinana tongan badabi tawduna wakat mifam kaya pangthoknari kokomi gilamjing makhada Laksa Pioneer Committee Naurem Thongna Sindona ngasi Naurem Thongda wakat mifam chathakre mifam aduda Manipur ki apunda saktam ngakpa Manipurda NRC chana hanba tonganba administration thamba yaroi narco terrorism chathaba yaroi haibina singba kholau kaya lauki United Maitai Pangal Clubs Organization Wangkhem Kendra Sinduna Kendra sigi tongan ba mafam mangada Manipuri saktam kaibe yaroi Shanti Hanjilhalu haiba wapam singa sida yumpam oiduna wakat mifam chathaki kaibi awang laikai Tera Pasoi Sawong Bungna Singba tongan ba mafam singdasu wakat mifam chathaki Akaswani Imphal dagi pau tabiri Urisha ki Bahanagar ki railgadi thengjinabagi thokdok thokham dangasi Kendra ki rail mantri Ashwini Vaishnavna Kendra ki mantri Dharmendra Pradhan galoina na satuna semjin sajinbagi thabak chathari bedu yangchin kre thokdok thokham dagi paumi singda Sri Vaishnavna hai semjin sajinbagi thabak akanba mawong da chathari amasung yumchakaisa numitagi di mahuksagum lambi singaduda railgadi sing chelhanna ba honari ahan bigi oina thijinbada railgadi ahum thengjinakibadu interlocking system da asoiba leibadagi ni hairi Sri Vaishnavna hai Railway Safety Commissioner da thokdok adugi matang da thijinaba thabak chathari amasung asengbadu athuba matamda khangba ngamlagani railway gi pauna hai thokdok aduda asok apan nangkiba daba kunma thoimak rail tali dagi lokthokre Kendra gi haksel amasung yaipayumbal Raija Mantri Bharati Pravin Powerna analayang system hena phagal hanaba hairi G20 Health Working Group king asi Hyderabad ta pangthokhiba mifam da hokdok latuna mantrina analayang gi thabakta malem gi lebak singna pungna thabak paikhat minabagi tangai phadaba panki aroibada maroiba pau amukhana Guwahati High Court ki hanagi Chief Justice Ajoy Lambana lusingba kangbu amana Manipur gi hingsa gi thokdok thijilagani Sugnu gi Nazareth kem tawduna misamda nongmai kapsinba amadi yummai thakiba kukila lobasing ngasi Raija Police Commando singna takthokre Works Mantri Govindas Konthok Jamna Lusingba Kangbuna Bishnupur Jila da koina chatuna ngak senbagi thabak chathari MPCC na
MLA Ranjit ki yum yauna yum kaya mai thakiba thodok pu yaningdaba phongdokre sarkarda ahenba security ki thorang lokhatnaba taksili amasung Odisha da rail gari thengjinnakhibagi thodok kendra ki rail mantri Ashwini Vaishnav amadi Dharmendra Pradhan na yangsinkhre pau loijare